hꯧjik masung makhoi lepte adugi mathakta haukiba lisingani kulumdogi megi tang ahumda haurakkiba India gi proxy war si kana proxy war si mastermind se India ni habse koi mayek sengna khangina re aduna di akoi gi yek na ba se India ni haina koi na lojera kanda ngasi handa ki sahi gi pangthok ka dori ban nupilan observation committee na pangthok sa dori ba thauram asida ai koi na ima singduna matam du da piram ba thona paujel na muktu ning singa kan hojik si 2023 dagi Manipur gi nupila di haugra bani hojik su makata na su muktan sili Manipur nupi miyam da letan san sili matung tarak pata hena ai khoi bu India moina semba in isong ba India moina semba moigi India constitution yaw ba article singdugi marakta miyogi right to life haba self determination do akoi lawina ba changbra tangai phadaba tangka adu lai aduna matung tar pasla ko nupilan numit asida thawram pangthok jaba ka loina na self determination is our right haba wa pham se sida akoi punna jangsin manarga lantheng minarasi handakti amukke henna thawna leina thabak tawningi maramdi makoina piramba thawna lingjen dugi matung ina koina ngasi 2023 gi megi tari khom dagina ngasi phawboda tha taraga taruk hela aba phawboda tarani panchanga aba phawboda aikoi gi India sarkar na amadi Manipur sarkar na nupi singna amadi aikoi gi village volunteer singna tawba khap gi ngaga leiba aduga jat amaga nungsina handana ba manugi internet oiba pota mangna na ba silakpa adugu mapan Koi influence mayam ase masi kakna na bo narakpada ikoi na suki mati wari base India government musu Manipur government na thawa sabi da bakhangdi da bai base Manipur gi ima singi da makta wero yamne laibak thibani amasung leihidra ba ima singduna choidra maki mamita mapi taraga nongthakta yengongani hai base aina hamba makta tamjari aduna aikoi huji yamne kanna changsalai ba khongthang si da ikoi na tawgada ba thabak si kari no aina hai ba taraga di ima singdu bu aikoi ni ikai Nazaraga hai lai katpada natana aikoi hujik oiriba phibam chida ima singdugi thawna lingjendu nira kanda numittu do mapung phana nira kanda aikoi hujik lairiba manungi oiba macha akoi gi jat punba na taraga lairiba asidei sida khanana ba mapalongi oiba force khara chijinnar kanda adugumba akhoi minungsi heitaba thabak mayam ama tawrakpase masi ngakthokpa ngamnana ba ima singdugi maphamda bor ni jarakanda khurum jarakanda aikoi kamthokadori bani haiba wapanji thamjai